303 पाइबा गारीसु याउदबा सेक्यूरिटी दुना अइबु ngakpa ngamloidaba maramna security लौखिदबने बृंदा ECI na tharakpa 303 पाइबा गारीसु याउदबा security aduna अयहाकपु ngak senba ngamloidaba maramna अयहाकना security लौखिदबनि हाइना थौनाउजम बृंदा ना फोंदोखरे वाफम असि security याउदना ब्रह्मपुर बामोन लैकाइदा मिखलगी चटपदा गारी थुगाइदुना तालखिबगी थौदोकि मातांगदा फोंदोकलदुना TS बृंदाना पाउमी सिंह फोंदोकी बने थौदोक थोकप मधुदा पाउमी सिंह उनबदा महाकना मखा तारादुना हाई डेमोक्रेसी चटप लैबाकने फ्री एंड फेयर ओइना मिखल पांगथोक्सी हाइनदि हाइरे अदुबु असिगुम्बा किहन खंगनबा गारी थुगाइबना चिंगबा कया चथरगलिबा सिदा करमना फ्री एंड फेयर ओइना पांगथोकदौरिबनो अइगी इरै काइदा लाकपदा इकाई खुमनै अदुगा मरै काइदा चटपदना वायोलेंस की थवोंग चथरे मसी याई स्कूल मियामनसु खंगबीबा चंगे चंगलकनु हाइना उतुप वातुप पाइरगा गारी थुगाइरकपा से चौखटपगी थवोंग नते हाट के हाइबगे मवोंग फाउबा चथरगले थवोंग असि मिरेप ओइदबा मिनिस्टर गी इमुंग मनुंग अमदे मागी नुपी फाउबा याउना चथरकपने लोगी मिनिस्टर फाउबा ओइरबा मियोय अमना लो थुगाइरबदे करी ओइगने मिखलगी कैंपेन असे ngarangna aroibasu oiba maramna ya school esigi yumthong khudingda changbaibase aigi right ne miyamgi right ne mirep oiribagi yumda changbadi natte changpham phauba pidana hallo haiduna garida koisillaga utup watu puthokuna thugaibasi nungaite haike mikhalga mari leinana pamdaba thokdok thokbagi chang hengalagle garida nongmaina kapsilak I haina mayang imfalda NPP amade BJP gi mirep singna amana amada maral sinare Mayang Imphal Assembly Constituency da Mikhalga Mari Lainana Khatna Chainaba amasung nongmai kapnabagi thokdok thokpagi chang wangkhalagle ngahan numidang pung 10 helakpada constituency asida National People's Party NPP gi mirep oidiba Uri Kingbam Ramesh ke gari da nongmai kapsinduna attack chatharamle loinana constituency sida BJP gi mirep oidiba Deputy Speaker Kongkham Robindro gi Lafupat Tera da leiba yumda masak khangdaba miyoisingna nongmai round kaya kapsilaklambaga loinana BJP gi worker sing phuramle थौदोक सिंह असिगी मतंगदा अमना अमदा मराल सिनरे NPP गे मिरेप रामेश न फोंदोरखिबदा ngarang numidang pung 10 minute 30 rom tabada lafupat tera mayai lekai da BJP gi workers sing na mahak ki gari da nongmai kapsin duna live attempt tawramkhibane mahak yauna worker kharaga loina na lamdam madu da laiba polling booth sing da awara pa yengsin bachat khe MLA Kongkham Robindro ge yumda ge khara chalaga laiba dukan amada ising laina ba gari sing adu khamduna leiringai da MLA gi yumrom da gi khanghaudana masing yamlaba miyoi sing thoklakuna makoi da khut thaba madi nongmai kapa haurakhe thokdok adu da Ramesh ke gari yauna punna gari ahum akaya toi nangki haire thokdok adu gi matang da election commission da wakalagani haina su Ramesh na ngarang paumi singa unaba ma da phongdokre nakalamarom da mayang Imphal Assembly Constituency da BJP gi mirep oiriba Deputy Speaker Kongkham Robindro ge lafupa tera da leiba yumda NPP gi mirep Uri Kingbam Ramesh amasung mahaki workers sing na nongmai round kaya kapsilambaga loinana BJP gi workers sing phuram lei BJP mayang Imphal mandal ge IT cell ge convener laisang them nawbagi altokar gari amasu thugairam le thokdok adu ngahan numidang pung 10 minute 30 rom tabada MLA Robindro ge yumga nangna leiba Davlakhong Valley Bridge mayada convener nawbada NPP gi workers sing ni haiba sing aduna nung thang chai amasung nongmai kapsinduna attack chatharakhe mafam adudagi mahak nanthokuna chelakpaga loinana manak nakpada laiba police outpost amada chensin badagi asoka pandi nangaudre haire thokdok adubu yaningda bafongdoktuna lamdam adugi miyamna wakat mifam chathakre wakat mifam aduda aikhoi santi pamme hingsa thokongum se micham marakta nongmai kapsinba pangdabagi thawongne MLA gi yumda nongmai kapsinba yaningde haina थाबा प्ले कार्ड कया सुसिजनखे लाइसाबीदा आई लव यू अमुक्तंग हाइबसे इकाइबा पीबा कौदे कोर्ट कनागुम्बा युम्बांद्रिबा पाखंग अमना मसागी असेंगबा नुंगसीबा अमगा लोइनना लाइसाबी अमदा आई लव यू हाइबा वाहै असे अमुक्तंग हाइबा मतमदा लाइसाबी अदुगी इज्जत सोहल्ली हाइबगे वाफम करिसु लैते हाइना मुंबई गे स्पेशल कोर्ट ना ऑब्जर्वेशन पीखरे पोक्सो एकी मखादा वाहै असे हाइरुबगे मरालदा फगलखिबा मसागी चही कुलहुमदोइ सुरबा पाखंग अमा कोर्ट असिना ngahan thadokhibaga loinana observation adu pikhibane court adugi special judge Kalpana Patil na observation adu pikibaga loinana pakhang adubu thadokpaga mari leinaba akupa warol sing yauba order ngahan puthokhe wakar adu thangalagliba complainant gi maike dagi naha oiriba nupa adubu maral siraduna nupi macha aduda
mahakna munna yanglakhibaga loinana misi khasilaki haire nupi macha adugi apokpi mama busu mahakna ki hanki haiba wafam palle wakat aduda yumpham oiraga protection of children from sexual offense pokso eki makada accused adu police na phagalakibane sirakliba maral sing adu yumpham yaudaba amadi action lokhatpa yadaba ngaktani haina phongdokladuna special court aduna naha oiriba miyoy adubu thadokibane mahak maralai haibagi praman tawba yaba matik chaba material amata phangde haiduna court na phongdokhe sahi kulumdoi suraba naha aduna court phongdokhiba matungina thogdok thokiba numit aduda mahakna laisabi aduge maphamda I love you hairubane mahaki wafam adu taba matungda I love you haiba wahai ase naha aduna laisabi duda hanjin tanaduna hairuba natte maramasina aina nangbu nungsi haiba wahai se amuktang haibada laisabi amagi izat songningai amata laite haina special court aduna observation pikibane classroom da CCTV camera installation tauba right to privacy da violate taubane Delhi gi school singe classroom da CCTV camera install tauba masung bhairoi singe mama mapa singna masigi footage ki live stream yahanba se right to privacy da violate taubani haina petition file torokpadage Guwahati High Court ki maikidage Delhi government ta masigi paukhum pirang na bakhangan khrei Delhi Parent Association amasung Government School Teacher Association ki maikidage Advocate Jayananda Behadrai gi kuthangda Delhi High Court ta tharakhiba petition amaga mari leinana court asigi Chief Justice DN Patel amasung Justice Jayoti Singha ani ge bench ta hearing chatharaba matungda court asigi maikidagi masigi chapchaba paukhum adu piraknaba Delhi government ta khangan khibane case asigi hearing March 10 da sathanaba matam lepkhre Mahairoi singe natraga mama mapa oiriba singe natraga oza singe ayaba yauduna classroom da CCTV camera install tauba haibase fundamental right to privacy da hakthengna violate taubane akhanana ayaba yauduna live streaming footage tauba haibase su fundamental right violate taubane angang singi data private computer sing da storage taubagi khudong chaba piba sina makoigi career da yamna amang bahaibadu oigani haina petitioner gi maikaidagi court da Delhi gi government ki order adu challenge tawrokhibane Delhi government ki maikaidagi haukiba chahi 2017 da union territory adu da lairiba mahailoisang singi class sing da CCTV camera install tawnabagi warep adu lawkhibane Ukraine NATO gi member natte karigi damak Russia gi mathakta lan tawgadoribano Russia na Ukraine gi mathakta landa ba haurakliba sige maru oiba haurakphamde North Atlantic Treaty Organization NATO ne NATO na Russia gi mathakta military gi oiba paukhum pigani haina landana ba wafam laukthokre nakal amarom da ngarang ayukta gi hauna NATO gi lanmi sing na Russia gi mathakta lan sangsilagani haina akan ba wafam phongdok pasu laikre Ukraine gi mathakta Russia na akal aring singduna landa khiwa adubu yaning da ba phongdok tuna wafam ase thamlakhiwa nei organization asi haukiba malem gi anisuba lanjau matungda kumsing 1989 da ihan hana linkhat khiwa nei awang thangba America amasung Europe mahadesh ki laibak taragani thoina pullaga NATO linkhat khibane ngasidi organization asida military gi alliance member kunthra su khrei Ukraine asi NATO gi member ama natte haukiba kumsing 2008 tagi hauna laibak asina NATO gi member oina ba hona duna lakhibane Ukraine asi NATO gi member oiragani haina honariba amane aroibada tabiriba pumnamakpu thagachare